Sahitya Academy New Delhi amadi Cultural Forum Manipur anina punna khutsamnaduna Laikhidrabi Maharaj Kumari Binodini Devi gi Chama Suba Mapok Kumonga Mari Lenana Seminar Pangthokre Jawaharlal Nehru Manipur Dance Academy Auditorium da Life and Work of MK Binodini Devi haiba theme da pangthokiba seminar aduga mari lenana lamda masida leiba masak naiba mioi kayana MK Binodini gi thabak amadi punsirol ga mari lenana tongan ba topic tara da wangang ke Seminar aduga mari lenana Cultural Forum Manipur gi President H. Bihari na Cultural Forum Manipur na chahi humphumari surakpa asiga iroinana taudraba yadraba thaudang amani khana seminar ase pangthokpani haiki Seminar aduda Manipur gi masak nairabi film personality Y. Roma JN Manipuri Dance Academy gi Director P. Vilas na saruk yaduna haudoki Seminar adugi ahanba session da K. Santibalana MK Binodini Devi as a short novelist N.G. Ikashinina M.K. Binodini as a short story writer, Makhonmani Mongshabana M.K. Binodini and Manipuri cinema Amadi N. Vidyasagarna M.K. Binodini as a translator have topic sing that wanganki. Na taurum liba lol Manipuri lol khori rol amsung nat ki da taurum liba singta ninga werba ai koi na singta bada lobengam laro da aduma mayam singa se khajik to rasu ma na chei jam surpa asida Manipur da leiriba Manipuri sing si khajik to rasu khangan gi haiba gi damak ta koi ni seminar ji pangthok cham the forum bu mang na linkhat pa de yaw ki ba dunga live member oiba duna ai koi ma gi manam da khara do rasu tawdba ya da ba amani haina khanjare raga ai koi na ma ki punsi amasung thabak haiba si nongmoi goba seminar si pangthokpani